ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯃꯅꯤꯄꯨꯔꯤ ꯑꯣꯗꯤꯑꯣ ꯕꯨꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤꯒꯤ ꯍꯧꯔꯛꯐꯝ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯃꯤꯒꯤ ꯍꯧꯔꯛꯐꯝ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯖꯤꯂꯤ ꯃꯣꯁꯤꯔꯣ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯑꯄꯥꯛꯄ ꯆꯤꯡꯗꯣꯜꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯁꯨꯛꯅ ꯃꯝꯂꯕ ꯂꯩꯆꯤꯜ ꯃꯄꯩ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯜꯂꯝꯂꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯗꯨꯅ ꯃꯣꯁꯤꯔꯣ ꯃꯀꯨꯝ ꯃꯊꯥ ꯂꯦꯞꯇꯨꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥ ꯑꯍꯨꯝ ꯃꯊꯪ ꯃꯊꯪ ꯄꯣꯛꯈꯤ꯫ ꯑꯍꯥꯟꯕꯅ ꯂꯥꯏ, ꯑꯅꯤꯁꯨꯕꯗ ꯀꯩ, ꯑꯍꯨꯝꯁꯨꯕꯗ ꯃꯤ, ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯐꯪꯈꯤ꯫ ꯃꯣꯁꯤꯔꯣꯅ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯁꯤ ꯌꯣꯛ ꯊꯥꯛꯇꯨꯅ ꯑꯃꯗꯤ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯆꯥꯎꯔ ꯁꯥꯡꯂꯕ ꯐꯥꯎꯕ ꯂꯩꯃꯤꯟꯅꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯃꯃꯥꯅ ꯈꯔ ꯍꯦꯟꯅ ꯅꯨꯡꯁꯤꯕꯁꯤ ꯏꯇꯣꯟ ꯇꯣꯟꯕ ꯃꯆꯥ ꯃꯤ ꯑꯁꯤꯅꯤ꯫ ꯃꯆꯥ ꯑꯍꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯃꯥꯕꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯅꯣꯡꯃ ꯅꯣꯡꯃ ꯂꯩꯍꯟꯗꯨꯅ ꯌꯣꯛ ꯊꯥꯛꯄꯒꯤ ꯊꯕꯛ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯂꯥꯏꯒ ꯂꯩꯃꯤꯟꯅꯕ ꯅꯨꯃꯤꯠꯇ ꯃꯃꯥꯗු ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯅꯥꯏ꯫ ꯀꯩꯒ ꯂꯩꯃꯤꯟꯅꯕ ꯅꯨꯃꯤꯠꯇꯅ ꯃꯃꯥꯗු ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯤꯡꯗꯦ, ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯃꯤꯒ ꯂꯩꯃꯤꯟꯅꯕ ꯅꯨꯃꯤꯠꯇꯅ ꯃꯃꯥꯗꯨ ꯍꯦꯛꯇ ꯁꯤꯅꯤꯡꯏ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅꯁꯨ ꯃꯃꯥ ꯊꯨꯅ ꯁꯤꯈꯤꯕꯅ ꯐꯔꯦ ꯈꯟꯗꯨꯅ ꯉꯥꯡꯁꯪ ꯉꯥꯡꯕ ꯌꯥꯝꯅ ꯁꯥꯕ ꯃꯣꯔꯣꯛ ꯈꯨꯕꯥꯝ ꯑꯃ ꯏꯁꯤꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯐꯨꯠꯇꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯤꯗꯨ ꯃꯃꯥꯗ ꯄꯤꯊꯛꯄꯕꯨ ꯃꯃꯥꯗꯨ ꯁꯤꯈꯤꯕꯒꯤ ꯃꯍꯨꯠꯇ ꯃꯁꯥꯗꯨꯝ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯒꯠꯂꯦ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯀꯌꯥ ꯀꯨꯏꯅ ꯀꯟꯗꯨꯅ ꯂꯩꯅꯤ? ꯈꯔ ꯂꯩꯔꯒꯗꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯅꯥꯔꯦ꯫ ꯃꯃꯥꯅ ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯌꯧꯔꯕꯗ ꯃꯆꯥꯅꯨꯄꯥ ꯃꯤ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯁꯤꯔꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯈꯪꯍꯟꯒꯅꯨ꯫ ꯇꯨꯃꯤꯟꯅ ꯐꯨꯝꯖꯤꯜꯂꯨ꯫ ꯃꯣꯡꯐꯝꯗꯨꯒꯤ ꯃꯊꯛꯇ ꯐꯨꯡꯒꯥ ꯂꯤꯡꯂꯒ ꯆꯥꯛ ꯊꯣꯡꯉꯨ." ꯅꯣꯡꯃ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯃꯤꯒ ꯂꯩꯃꯤꯟꯅꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯃꯥꯗꯨ ꯁꯤꯔꯦ꯫ ꯃꯃꯥꯅ ꯇꯥꯛꯄꯤꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯍꯦꯛ ꯁꯤꯕꯒ ꯈꯨꯗꯛꯇ ꯐꯨꯝꯖꯤꯜꯂꯦ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯀꯗꯥꯏꯗ ꯐꯨꯝꯈꯤꯕꯒꯦ ꯈꯪꯗꯅꯕ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯣꯡꯐꯝ ꯀꯌꯥꯃꯨꯛ ꯁꯦꯝꯗꯨꯅ ꯊꯝꯂꯦ꯫ ꯅꯨꯃꯤꯗꯥꯡꯗ ꯃꯆꯥꯅꯨꯄꯥ ꯀꯩ ꯍꯜꯂꯛꯄꯗ ꯃꯃꯥ ꯂꯩꯔꯝꯗꯕ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯃꯥꯒꯤ ꯑꯁꯤꯕ ꯃꯁꯥ ꯀꯣꯏꯊꯤ ꯊꯤꯔꯦ꯫ ꯌꯨꯝꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ, ꯈꯣꯡꯕꯥꯜ ꯂꯨꯛꯂꯥꯡ, ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯆꯪꯗꯨꯅ ꯊꯤꯔꯛꯄꯗ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯃꯅꯥꯎ ꯌꯥꯏꯃꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯆꯥ ꯑꯍꯜ ꯂꯥꯏꯅ ꯃꯅꯥꯎꯕꯨ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯃꯈꯨꯠꯅ ꯃꯉꯛꯇ ꯅꯥꯜꯂꯒ "ꯋꯥꯔꯨꯔꯅꯨ" ꯍꯥꯏꯕꯗꯒꯤ ꯀꯩ ꯃꯉꯛ ꯂꯦꯡꯕ ꯍꯥꯏꯕ ꯉꯝꯗꯔꯦ꯫ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯀꯩꯅ ꯃꯉꯛ ꯌꯦꯠ ꯑꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕ, ꯃꯇꯨꯡꯂꯣꯝꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯃꯌꯥꯝꯕ ꯂꯥꯏꯅ ꯃꯈꯨꯠꯅ ꯅꯥꯟꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯀꯩꯒꯤ ꯃꯉꯛꯇ ꯁꯔꯨ ꯑꯃꯠꯇꯃꯛ ꯄꯥꯟꯈꯤ꯫ ꯃꯇꯨꯡꯂꯣꯝꯗ ꯌꯦꯡꯒꯦ ꯍꯥꯏꯔꯕꯗꯤ ꯃꯁꯥ ꯄꯨꯝꯂꯩ ꯂꯩꯊꯣꯛꯇ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯃꯉꯛ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯌꯥꯈꯤꯗꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯀꯩ ꯃꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯤꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯃꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯗꯥꯏ ꯂꯩꯁꯤꯒꯦ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯣꯁꯤꯔꯣꯒꯤ ꯃꯆꯥ ꯑꯍꯨꯝ ꯂꯥꯏ, ꯀꯩ ꯑꯃꯗꯤ ꯃꯤꯅ ꯂꯩꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯐꯝꯗꯤ ꯇꯝꯄꯥꯛꯀꯤ ꯂꯝ ꯑꯁꯤꯅꯤ꯫ ꯑꯃꯅꯁꯨ ꯂꯩꯅꯤꯡꯉꯤ, ꯑꯃꯅꯁꯨ ꯂꯩꯅꯤꯡꯉꯤ꯫ ꯌꯦꯠꯅꯔꯕꯗꯨꯗ ꯃꯃꯩꯊꯪꯗ ꯂꯝꯖꯦꯟ ꯇꯥꯟꯅꯔꯒ ꯂꯦꯞꯅꯔꯁꯤ ꯍꯥꯏꯅꯔꯗꯨꯅ ꯂꯝꯖꯦꯟꯒꯤ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯅꯥꯄꯤ ꯆꯕꯨꯜ ꯑꯃ ꯃꯇꯣꯟꯗ ꯀꯤꯁꯤꯟꯕ ꯆꯩ ꯑꯃ ꯂꯩꯕꯥꯛꯇ ꯌꯨꯡꯁꯤꯟꯗꯨꯅ ꯂꯝꯊꯨꯡꯐꯝ ꯁꯦꯝꯂꯦ꯫ ꯆꯩꯒꯤ ꯃꯇꯣꯟꯗ ꯀꯤꯔꯤꯕ ꯅꯥꯄꯤ ꯆꯕꯨꯟꯗꯨ ꯄꯥꯏꯕ ꯉꯝꯕꯅ ꯂꯝꯖꯦꯜ ꯊꯣꯏꯕ ꯁꯛꯅꯔꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ꯫ ꯂꯝꯖꯦꯟ ꯊꯥꯔꯦ, ꯀꯩꯅ ꯊꯣꯏꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯒ ꯃꯤꯒ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯇꯥꯟꯅꯈꯤꯁꯤ
ꯍꯥꯏꯅꯕꯗꯒꯤ ꯂꯝꯖꯦꯟ ꯑꯃꯨꯛ ꯍꯟꯅ ꯆꯦꯟꯕ ꯇꯥꯔꯦ꯫ ꯂꯥꯏꯗꯤ ꯃꯅꯥꯎ ꯏꯇꯣꯟ ꯇꯣꯟꯕ ꯃꯤꯕꯨ ꯊꯣꯏꯍꯟꯅꯤꯡꯉꯤ꯫ ꯃꯥꯅ ꯃꯅꯥꯎ ꯑꯇꯣꯟꯕ ꯃꯤꯗ ꯍꯥꯏꯕꯣꯏꯔꯦ, ꯏꯅꯥꯎ, ꯑꯩ ꯅꯪꯕꯨ ꯂꯝꯖꯦꯟ ꯊꯣꯏꯍꯟꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯄꯥꯡꯒꯜ ꯇꯧ ꯉꯝꯕ ꯂꯝꯖꯦꯟ ꯌꯥꯡꯕꯗꯤ ꯅꯌꯥꯝꯕ ꯀꯩꯅ ꯍꯦꯜꯂꯤ꯫ ꯅꯪꯅ ꯂꯝꯖꯦꯟ ꯊꯣꯏꯕ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯋꯥꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤꯅꯝꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯕ ꯇꯥꯏ꯫ ꯂꯤꯔꯨꯡ ꯑꯃꯒ ꯇꯦꯟ ꯑꯃꯒ ꯄꯥꯏꯔꯒ ꯑꯅꯛꯄꯗ ꯂꯨꯝꯗꯨꯅ ꯂꯩꯔꯣ꯫ ꯅꯌꯥꯝꯕ ꯀꯩꯅ ꯂꯝꯊꯨꯡꯐꯝ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯅꯪꯅ ꯇꯦꯟꯅ ꯆꯩ ꯃꯇꯣꯟꯗ ꯄꯨꯜꯂꯤꯕ ꯅꯥꯄꯤ ꯆꯕꯨꯟꯗꯨ ꯀꯥꯞꯄꯨ꯫ ꯃꯤꯅ ꯃꯌꯥꯝꯕ ꯑꯍꯜ ꯂꯥꯏꯅ ꯇꯥꯛꯂꯤꯕ ꯋꯥ ꯑꯗꯨꯃꯛ ꯇꯧꯔꯦ꯫ ꯑꯅꯛꯄ ꯃꯐꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯒ ꯀꯩꯅ ꯂꯝꯊꯨꯡꯐꯝ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯇꯦꯟꯅ ꯅꯥꯄꯤ ꯆꯕꯨꯟꯗꯨ ꯀꯥꯞꯊꯗꯨꯅ ꯂꯝꯖꯦꯟ ꯊꯣꯏꯕ ꯁꯛꯂꯦ꯫ ꯂꯝꯖꯦꯟ ꯊꯣꯏꯕꯒꯤ ꯃꯅꯥ ꯑꯣꯏꯅ ꯃꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯇꯝꯄꯥꯛꯀꯤ ꯂꯝ ꯁꯔꯨꯛ ꯐꯪꯈꯤ꯫ ꯀꯩꯅ ꯎꯃꯪ ꯋꯥꯃꯪꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕ, ꯑꯗꯨꯒ ꯃꯌꯥꯝꯕ ꯑꯍꯜ ꯂꯥꯏꯅ ꯑꯉꯝꯕ ꯆꯤꯡꯒꯤ ꯁꯨꯛꯂꯕ ꯂꯣꯛꯅꯨꯡꯗ ꯂꯩꯕ ꯍꯥꯏꯅ ꯌꯥꯅꯈꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯣ ꯃꯥꯒꯤ ꯃꯐꯝꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯃꯌꯥꯝꯕ ꯑꯍꯜ ꯂꯥꯏꯅ ꯄꯥꯝꯕꯁꯤ ꯃꯅꯥꯎ ꯑꯇꯣꯟꯕ ꯃꯤꯅ ꯃꯥꯕꯨ ꯎꯕ ꯉꯝꯗꯕ ꯑꯁꯤꯅꯤ꯫ ꯑꯍꯥꯟꯕꯗ ꯃꯤꯅ ꯂꯥꯏꯕꯨ ꯎꯕ ꯐꯪꯂꯝꯃꯤ꯫ ꯂꯥꯏꯅ ꯈꯜꯂꯤ, ꯏꯅꯥꯎ ꯑꯇꯣꯝꯕꯅ ꯑꯩꯕꯨ ꯎꯕ ꯐꯪꯂꯕꯗꯤ ꯁꯣꯏꯗꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯔꯛꯀꯅꯤ, ꯑꯗꯨꯅ ꯑꯩꯕꯨ ꯁꯨꯛꯎ ꯎꯍꯟꯗꯅꯕ ꯍꯣꯠꯅꯕ ꯇꯥꯏ꯫ ꯃꯁꯤ ꯈꯜꯂꯗꯨꯅ ꯂꯥꯏꯅ ꯃꯤꯒꯤ ꯃꯃꯤꯠ ꯑꯁꯤ ꯍꯨꯏꯒꯤ ꯃꯃꯤꯠꯀ ꯑꯣꯟꯊꯣꯛꯅꯔꯦ꯫ ꯃꯤꯅ ꯑꯍꯤꯡ ꯑꯃꯝꯕꯗ ꯄꯣꯠ ꯆꯩ ꯎꯕ ꯐꯪꯗ꯭ꯔꯤꯕꯁꯤ ꯍꯨꯏꯒꯤ ꯃꯃꯤꯠ ꯄꯥꯟꯈꯤꯕꯗꯒꯤꯅꯤ꯫ ꯃꯌꯥꯝꯕ ꯂꯥꯏꯕꯨ ꯎꯕ ꯐꯪꯈꯤꯗꯕꯁꯤꯁꯨ ꯃꯁꯤꯗꯒꯤꯅꯤ꯫ ꯀꯥꯏꯅꯔꯝꯗꯥꯏꯗ ꯂꯥꯏꯅ ꯃꯤꯗ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯆꯥꯒꯗ꯭ꯔꯥ ꯑꯀꯪꯕ ꯆꯥꯒꯗ꯭ꯔꯥ ꯍꯪꯕꯗ ꯃꯤꯅ ꯑꯇꯦꯛꯄꯁꯨ ꯑꯀꯪꯕꯁꯨ ꯑꯅꯤꯃꯛ ꯆꯥꯒꯅꯤ ꯍꯥꯏꯔꯨꯕꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯑꯉꯥꯡ ꯑꯍꯜ ꯈꯥꯛꯇꯅ ꯁꯤꯍꯜꯂꯤ꯫ ꯃꯇꯨꯡꯗ ꯂꯥꯏꯒ ꯃꯤꯒ ꯀꯥꯏꯅꯈꯤ꯫ ꯂꯥꯏꯒ ꯃꯤꯒ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯕ ꯌꯥꯏꯃ ꯀꯩ ꯀꯥꯏꯅꯕꯒꯤ ꯃꯇꯝꯗꯨ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯀꯩꯗꯤ ꯃꯅꯥꯎ ꯅꯨꯄꯥ ꯃꯤꯕꯨ ꯊꯤꯅ ꯊꯤꯅ ꯇꯧꯕꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯈꯜ ꯃꯉꯣꯟꯗ ꯐꯥꯎꯗꯦ꯫ ꯃꯅꯥꯎ ꯃꯤꯕꯨ ꯐꯥꯔꯒ ꯆꯥꯊꯣꯛꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯃꯤꯅ ꯀꯩꯕꯨ ꯌꯥꯝꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯑꯍꯤꯡꯗ ꯆꯥꯊꯣꯛꯄꯤꯈꯤꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯃꯌꯥꯝꯕꯗ ꯃꯤꯅꯝꯕ ꯀꯌꯥꯁꯨ ꯉꯥꯡꯉꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯉꯩꯗ ꯀꯩꯅ ꯃꯤꯗ ꯍꯪꯉꯤ, ꯏꯅꯥꯎ, ꯅꯪ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯀꯗꯥꯏꯗ ꯇꯨꯝꯒꯅꯤ? ꯂꯩꯃꯥꯏꯗ ꯇꯨꯝꯒꯅꯤ꯫ ꯃꯤꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯌꯥꯝꯕ ꯀꯩꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯈꯨꯗꯦꯡꯗ ꯏꯁꯤꯡ ꯊꯟꯅ ꯍꯥꯞꯂꯒ ꯐꯃꯨꯡ ꯑꯃ ꯁꯦꯝꯂꯦ꯫ ꯑꯗꯨꯒ ꯐꯤ ꯑꯃꯅ ꯃꯊꯛꯇ ꯀꯨꯞꯁꯤꯜꯂꯦ꯫ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯐꯃꯨꯡ ꯁꯦꯝꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯃꯌꯥꯝꯕ ꯀꯩꯅ ꯍꯦꯛ ꯆꯪꯂꯛꯄꯗ ꯐꯤ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯃꯅꯥꯎ ꯃꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯐꯤꯗꯨ ꯂꯧꯊꯣꯛꯂꯒ ꯆꯣꯡꯁꯤꯟꯈꯤꯕꯗ ꯈꯨꯗꯦꯡꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯥꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯅꯥꯎ ꯃꯤꯅ ꯀꯔꯤ ꯇꯧꯔꯦ ꯍꯪꯂꯛꯄꯗ ꯀꯩꯅ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯤꯅ ꯀꯩꯒ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯩꯅ ꯆꯠꯈꯤꯅꯕ ꯋꯥꯈꯜ ꯇꯧꯏ꯫ ꯅꯣꯡꯃ ꯍꯪꯉꯤ, ꯇꯥꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕꯁꯤ ꯀꯔꯤꯅꯣ? ꯀꯩꯗꯨ ꯐꯅ ꯀꯨꯏꯅ ꯈꯨꯝꯃꯨ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯃꯅꯥꯎꯅ ꯑꯁꯨꯝ ꯍꯪꯖꯤꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯍꯥꯏꯗꯣꯛꯇ꯭ꯔꯕ ꯌꯥꯗ꯭ꯔꯗꯨꯅ ꯍꯥꯏꯗꯣꯔꯛꯂꯦ, ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕꯁꯤꯗꯤ ꯏꯅꯥꯎ, ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯂꯥꯎꯕ ꯃꯈꯣꯜꯁꯤꯅ ꯃꯔꯣꯏꯔꯦ꯫ ꯃꯗꯨ ꯈꯪꯕꯗꯒꯤ ꯃꯤꯅ ꯄꯨꯡ ꯑꯆꯧꯕ, ꯎꯇꯣꯡ ꯑꯍꯣꯕꯅꯆꯤꯡꯕꯗ ꯌꯩ ꯊꯤꯟꯗꯨꯅ ꯃꯌꯥꯝꯕ ꯀꯩꯕꯨ ꯇꯥꯟꯊꯣꯛꯈ꯭ꯔꯒꯦ ꯈꯜꯂꯤꯉꯩꯗ ꯅꯣꯡꯃ ꯃꯤꯅ ꯐꯛ ꯁꯥꯔꯤꯉꯩꯗ ꯃꯥꯁꯨ ꯌꯥꯎꯅꯤ ꯍꯥꯏꯗꯨꯅ ꯌꯥꯎꯕꯗꯒꯤ ꯐꯛꯅ ꯀꯨꯞꯁꯤꯜꯂꯒ ꯇꯨꯝꯊꯣꯛꯈ꯭ꯔꯦ꯫ ꯀꯩꯅ ꯇꯨꯝꯂꯤꯉꯩꯗ ꯃꯃꯩꯗ ꯀ꯭ꯔꯣꯡ ꯀ꯭ꯔꯣꯡ ꯂꯥꯎꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯜꯂꯒ ꯃꯅꯥꯀꯣꯡꯗ ꯑꯍꯧꯕ ꯄꯣꯠ ꯑꯃꯅ ꯈꯤꯡꯖꯟꯕꯗꯒꯤ ꯈꯪꯗꯨꯅ ꯎꯃꯪꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯀꯩꯒ ꯃꯤꯒ ꯂꯩꯃꯤꯟꯅꯈꯤꯗ꯭ꯔꯦ꯫ ꯂꯝꯆꯠ ꯁꯥꯖꯠꯄꯨ ꯇꯤꯟꯅꯗ꯭ꯔꯕꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯀꯥꯏꯅꯩ꯫ ꯀꯩꯒ ꯃꯤꯒ ꯄꯣꯛꯃꯤꯟꯅꯔꯕꯁꯨ ꯃꯆꯠ ꯇꯤꯟꯅꯗꯕꯗꯒꯤ ꯀꯥꯏꯅꯈ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯒꯤ ꯍꯧꯔꯛꯐꯝ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫